Mihati na hatuk bikraba naga micham taruk adugi maphamda ikai khumnaba utpa oina Silongi Khindai Latta Candlelight Vigil Pangthok-Khre Naga Elders Forum Silong NEFS na sinduna Thauramadu naga furuki masing yamlaba miyamna khutta maira paiduna laikhidraba singki thawai na mapugi nakta ingna chikna leiruna bagidamak thongni khe saruk yakhiba singna laikhidraba singki maphamda ikai khumnaba utpa oina tumina lepkhe Thauramadu wangang loi singna hai Irang asina sokhalaba Manipurda tangdu leitaba hansilhanduna khundaminariba phurup masal nuksisanana hingminanaba khongthang sing paikhatpage tangai fadaba lei maramaduna leingak amade mari leinaba khudingmakna tangdu leitaba hansilhanaba amade micham miyam ngak senaba khongthang sing paikhatpiyo nagagi micham taruk mihati na hatu phikraba asiga mari leinana marik chumba investigation chathaduna achumba wayel phanganbiyo Aduba matamda mihada siga mari leinana achumba wayel soidina phangalakani haibagi thazaba lei hainaso wangangloi sing aduna makhatana phungdukhe Nagagi micham taruk pharaba matungda mihati na hatuk pikiba adugi achumba wayel phanganbiyo haiba demanda New Delhi da leiba Nagaland State Guest House tangarang nubidang Candlelight Vigil Pangthok-Khre Naga Phuruki miyoi lising ama romna saruk yakiba Candlelight Vigil ado Naga Students Union Delhi na sinduna pangthokkhibane Thauramadu da Mahiroi Community Leader amade Atai miyoi kayasu saruk yakhi khongjang adugi sarukama oina laikhidraba singki maphamda ikai khumnaba utpaga loinana mihada sigi matangda marik chumba investigation chathaduna achumba wayel phanganbiyu amade Manipurda tungkoina tangdu leitaba lehenbiyu hainaso mari leinaba singgi pukning chingsinkhe